India da sijinakhidraba Chinagi rapid antibody test kit Manipur yole. Indian Council of Medical Research ICMR gi ayaba yaudravadi pharmacy sing yonba yadabaga loinana leba asida sizinaba thinkraba China na saba COVID-19 rapid antibody test kit sing Manipur yole amasum lanai miyoi kayana yamna pamnana sizinaba hore. China na saba antibody test kit sing aduda Kudol bida thilaga e thowanaba yetum makal amamam happy Kudol bida thilaga tholakpa e drop ahum kit adugi thadaphamda tahangani Maduga ikan kanadana tokhaina plastic ki apikpa kokta amada hablakpa mahi adudagi drop ahum amasu thadagadabani mathangi minute rapid testing cassette aduda angang ba masugi line singlaklagadi miyo edu positive oire haba khangi haina yoliba sing aduna tambibadagi miyam paksana makhal asigi antibody kit asi Manipur da sijinarakpani hairi Manipur gi mafam khrada phangliba test kit ado COVID-19 IgM repeat test cassette haina thai masi Newsen Coast Biopharmaceutical Co Limited ko China gi company amana sabani hairiba kit makhal asi medical representative kharana miyoi kharada yolakpadagi haujikti yamna paksana miyamna pamna sizinaba lona yadaba makal gi covid testing kit oire mamangda ICMR na leba asida sizinagadaba rapid antibody test kit sing asi China gi Guangzhou Phonphau Biotech amadi Buhai Lebzon Diagnostic ko company ani asi khakna saba kit singdama ICMR na sakhangmaga loinana state sing sizinaba yahan khibani hairi adobu company ani asi na saba kit singsu sensitivity da khenaba kya lakpadagi state singdagi khonggathiba laikhibani ICMR na hairibi kit sing asi surveillance da khaktama sizinanaba tasengna poktak piba lairibani masi lanai oina sizinabagi ayaba piba laitri haina health department gi official aduna phongdorakhi yamna ngaklibadi India da sizinaba thingkraba antibody test kit adu amamamda lupa lising amaga songwa da yoli ICMR na ayaba piramba company anina saba nataba test kit singadu lamdamasida karamna yolaklibaro haibase angakpo wahang oire press na phangba pawgi matung in rapid antibody test kit singasi mapung oina COVID-19 gi sero surveillance ki thabak thoram sing de sizinabani masi kanagumba miyoi ama COVID-19 positive oi natragana oide habi ki chapsana khangdokpa confirm tawbada sizinagadaba nate Health Department ki official kharaga poxi asig wari sanabada hai hauzik maliem gi oina asoba singnaba ama oiriba COVID-19 license asi thengnanaba honabada India gi oinadi miyoi ama positive oi natragana oide haiba khangdoknaba sangyeng tawba asi ICMR na sakhanglaba testing laboratory amadi lengakna ayaba piu mafam singkhaktamak tawba yahali masi kanaguma miyoi ama nei mayumda leiraga tawbagi ayaba pide kit sing asi sizinaraga test tawbagi tonganba masagi SOP asi guidelines sing laizaribane rapid antibody test kit sing asi ICMR amadi lengaki mari leinaba loisangi ayaba yaudana lanai pharmacy amana hektama yonba yadi haina official aduna phongdorakhi kanagumana matau karam tawna hairiba kit sing asi sizinagani haiba khangdana lana sizinaraga miyo edu COVID-19 positive oi natragana oide haina lana satkiba tarabadi maduna state asida license asi thengnabada achauba khudong sadaba matholakpa yai maram asina lengakna masida miyeng sangbagi tangai fadaba lairi hainsu pawsina makhatari atopa paw amanamo COVID-19 kibadagi Manipur pharmacy ayamba thong hangna khidre retailer sing wholesaler sing thong hangbiyu MDCA Manipur COVID-19 license asi yamna sathiba phibam amada lakpaga loinana community transmission manba mong amada sangsilakpa asida kinabadagi Imphal manungda lebe hidak yonba dukan singi wholesaler amadi retailer sing thong hangnadre thawong asina hidak nanthak leiba phangdabagi miyamda khudong sadaba mayokna hale oirakliba phibam asigi matangna pauksi asina Imphal gi kunung mamangna pharmacy phamba miyoi amaga wari sanabada hai state asida COVID-19 license asi tammangamdaba phibam amada sangsilakpaga loinana hena phibam lusilakli virus asina kakwade pharmacy phamba miyoi ama COVID-19 positive oikraba matungda mahaka dukan thangnaba amasu COVID-19 positive oikiba loinana Imphal gi mafam amada wholesaler oiba pharmacy amagi miyoi sing positive oibagi wafam tanarakpadagi kinaduna pharmacy sing thong lonabani haiki mangna hai COVID-19 kinabagi mathakta hauzik Imphal la leiriba stockist sing asi hidak leinadabadagi su thong lonabagi maram amasu oidi haina pausna makhatari yamna singthaninga oiba amasum yamna ngakninga oiba maroiba paw amagumuk mayamda share tawjage IIT Madras na COVID-19 gi kuthangda siba yaba health monitoring device ama sakhre
Laiba asida COVID-19 ki case hainingai leitana hengalakpa amadi laisat asina maram oiduna hospital singda amadi miyamna thingnariba khudong chadaba sing adu koknanaba haksangi phibam yengsinba ngamba khudangda siba yaba health monitoring device ama IIT Madras amadi helicopter puthok haina agency ki paw amana hairi paw aduna makhatana pallibadi oxy 2 haina mingthonba wireless device adu yamna pikpa maramna puthok pusin tawbada khudong chaba kya pibigi mathakta Bluetooth ki kuthangda mobile phone samnaba yabagi mathakta internet ki kuthangda atopa system amada samba yai masina miyoi amana doctor gi manakta sangludrabasu masagi phibam yengsinba yaragani device adu miyoi bagi khusada saptuna temperature oxygen saturation respiration rate amadi heart rate na singbasing yengba yagani khudongsa basina COVID-19 dagi lapthokna laiba ngamhangani hairiba device adu khudang gari da yawba coin cell haina khangnaba apikpa makhal gi battery aduna salaibani device aduna piba results yamna sumna piba ngamba amadi internet ki khuthangna system amada samba yabagi khudong saba laiba maramna doctor singna device asigi matengna anabagi manakta naksindrabasu miyu edu COVID-19 gi layong laibra haiba yengba yaragani masina laisat adu sandorakpa thingbada achauba mateng oiragani hairi device asigi makhal amadi feature gi matungina supna gi lupa lisingani gi sawma dagi lising tara khakta piri masina hospital da lairiba achauba lupa lakh amagi mathakta piba monitoring device singi mahut sinba yabata natana sel yamna sanghandaba yaragani madugi mathakta system amada samduna doctor singna amukta da miyoi samagi mathakta haksang monitor tawba ngamgani hena khudong saba mana hairiba device adu matam gi matungina feature sing hapsinduna upgrade tawba yagani amadi bera tawba matamda masa mathanta notification pirakani device si CA certified tawraba amadi atopa manaba device ama hojik phawbagi leitriba maramna marketing process ta apanba leitre miyamda marang kaina phanganba horagani masina COVID-19 naba yabagi sang wangba miyoising amade narubadagi phagalaglaba miyoising masagi temperature na singba yengjaduna laisat asidagi ngakthokpa ngamlagani haina agency ki pawduna makhatana haidi atopa content masang khatang memda share tawjaramge loinati pathokchararoige laingakna yadragasu Manipur community transmission horabani World Health Organization COVID-19 laisat asigi stage mari thokna piri basi kupna nainaruragadi Manipur da hauji oiriba laisat sandokpagi mawong asi laingakna yaningdragasu community transmission horabani haina akhang ahi singna mot pinarakli loisilakpada maruiba pawng amanamo MP laisema Sanajaoba gi mathakta file torakpa election petition ngasi list tawre Manipur gi amata ngairaba Rajya Sabha seat ki mikhal mai paktuna parliament ki upper house asigi member oina fawba wasak laukraba Mahara Sanajaoba laisema gi mathakta file torakpa election petition number 1 of 2020 hayeng khananabgi dama High Court of Manipur gi Justice Ahantem Bimol gi bench ki cost list ki item number 1 da list tawkre saliba kumja asigi oina High Court of Manipur gi ahanba election petition oiraba case asi pangtokhiba election aduda MP Mahara Sanajaoba laisemba na lamba tawkhiba Congress mirep tongbram mangi babu masana mahaki council ga loinana High Court ta laktuna ngarang file torokhibani election petition asi High Court ki registry na lokshilaba matungda rule gi matungina Chief Justice ki permission gi damak thaga lobada ngarang mak ayaba pirakpadegi masigi number 1 of 2020 oina registration tawkhibani aduga masibu laukhatuna khananabgi damak hayang bench asida list torakpani panba yabde petitioner tongbram mangi babu gi petition asida MP laisema Sanajaoba bu Rajya Sabha gi MP gi mikhalda vote kunngani pan phangduna mai pakle haikibasi mahakna maram chadaba phangpham thoktaba vote masing khara phangkhibadagini hairaduna hairiba vote sing adu khaidokhragadi mahakna mai pakadabani haiduna mahakpu Rajya Sabha gi seat asigi MP oina khalle haina laukthokhanbiyu haiduna su wakalaglibani haina spauksna makhatana phongdorogli aduga mayam pathokibda sukiba lankibi yorsi myam ngakpigani anauba pawhek lakpa update pijarake thank you